Laija Entertainment pudun lai Manipuri Horror Stories. Ahanba tangkaki wari asiki mamingna Kudombi Matek. Taminarasi wari Kudombi Matek. Khul anigi tainaba lambi macha ama gi chidaida wang chawraba khongnang pambi ma horami hariba mafam asi Mehrol dagi hauna yamna tamnaba ahal lamanna hainaramba adugamba mafam ama oi kanagumba kharana mafam sida nupi manba samsangba thengnei hai kanagumba mana aigi gari gi maningda kanagumba napakpagum tawbi haina wari linai amusung kanagumba kharana nungdang athengbada kappagi angang machana kappagi makon tai haina jat asugumba pau ase hainaba tamnaba adugumba mafam ma oi hairiba khongrang pambi asigi makhong ase adugumlaba mafam anja nongma marup anikhat khunnaduda mamanabana chak kauba maram oraga chak chaba thengduna halakpigi tanja aduda nong kanna chubana maram oraraga mamanaba chak koriba mamanaba gi yumduda ngahaktang pandaba yaram khide nongdo asum chuba leptabana maram ore haraga matam tanja thengjalakhi musung marup aduda mamanaba aniduna hai marup nongse lepkadaba mandre aduna khoi yumda handaba yadabana maram oraga khoi hallage chatlage thengchu thengjalae hana hairaga hare marup chataba yadabina nongna kitang thili churingai kanringai manungsida chalobana farani haina adumna wari saram hare marup adudi ngasigi kainarasi haina hairaga marup aniduna cycle thauruga tapna satin ama tuptuna cycle sum thauduna laami hairiba ngasaigi khongnang pambi manak mapa yausarakpa matamsida ikhang khangudana marup amagi di cycle chen nanthoklammi tarami aduna marup amdai bai mafam asidu khara nungaite ai cycle chen su nanthakre ngaktang ngayo hoi marup sem ai ngaige hena no jubale aduga cycle do stand haitharaga chen chembir marup amadi bai mafam asidi ai yamna talli aduna ai kitang mamang la ngairamage hena khara kanna thauraga chalaga khara lapna ngaiduna lei somdana mamanaba amana chendo sema loraga tuna thaurak ke tawba matamda maninglomdagi kanagumba amana amuktang ngaibikho haina kauram makhol adu khonjelo tabada ma swai lorami kanano karino haina mana torch kapa yengma matamda yamna ahan oraba hanubi amakhakna mangonda ibungo ai se nong na su chotle ai yum se yogadaba ware nangi cycle maningduda angtang napjage tongjage yum phauda thinbiyo hai man haish nasidi karino aibo mira laira sibo kari oidau jan ibungo aibo chingna birunu nabo gumlaga aibo sumna thadok piramgano aibo angtani nateng tawbiyo haina hanjan ahanduna haibada nupan machaduna nungaitada tanna hairami hare ibo lao kakhat pirar asum thaura lakpa matamda nupaduna abo swaigi mafamse aina sum tabada yamna tamnei jat yamna thoi haina akhoi ipu khoina ibo khoina lerami asi chumbra haina maningdagi hoi ibungo yamna tamnabani mafamse nang yam phare ai thengnaba aiga chapminabana pharabani hoi abok aisu yam nungaire aisu mi kanano amta leitabatuda aisu yamna kiramabani imanaba amasu lakminabani adubu madi yangna cycle thaukhre abok adu aina tabada mafam asida Kudombi Matek tarami haina ga tai chumbra he ibungo jati hainabani adubu abo akhoisu adugumbadi taraga su nong tadi thengnadrida kasu pakhalun
ꯆꯠꯂꯣ ꯑꯩꯒꯤ ꯌꯨꯝꯁꯨ ꯌꯧꯗꯣꯔꯦ ꯅꯣꯡꯁꯨ ꯀꯟꯁꯤꯜꯂꯛꯇꯣꯔꯦ ꯊꯧ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯁꯨꯝꯅ ꯁꯥꯏꯀꯜꯁꯨ ꯌꯥꯡꯅ ꯊꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯡꯅ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯋꯥꯔꯤ ꯑꯁꯤꯗ ꯑꯁꯨꯝ ꯃꯅꯤꯡꯗ ꯇꯣꯡꯂꯤꯕ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯔꯦ, ꯏꯕꯨꯡꯉꯣ ꯃꯐꯝ ꯑꯁꯤ ꯌꯥꯝ ꯇꯝꯅꯕꯅꯤ, ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯑꯍꯤꯡ ꯑꯊꯦꯡꯅ ꯆꯠꯀꯅꯨ ꯂꯥꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯔꯦ꯫ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏ, ꯑꯕꯣꯛ ꯑꯩꯈꯣꯏ ꯕꯕꯥꯅꯁꯨ ꯂꯤꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯃꯃꯥꯏ ꯃꯃꯤꯠ ꯁꯤꯠ ꯅꯥꯟꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯁꯨ ꯊꯣꯛꯏ ꯍꯥꯏꯅꯁꯨ ꯍꯥꯏ꯫ ꯏꯕꯨꯡꯉꯣ ꯑꯗꯨꯒꯨꯝꯕ ꯑꯀꯤꯕ ꯋꯥꯔꯤ ꯂꯤꯁꯜꯂꯅꯨ, ꯅꯕꯣꯛ ꯑꯩꯉꯣꯟꯗ ꯈꯔ ꯊꯨꯅ ꯊꯧꯔꯣ ꯌꯧꯗꯣꯔꯦ ꯍꯥꯏꯅ ꯌꯥꯝꯅ ꯌꯥꯡꯅ ꯊꯨꯅ ꯊꯧꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯟ ꯑꯗꯨꯅ ꯐꯔꯦ ꯐꯔꯦ ꯑꯩꯒꯤ ꯌꯨꯝ ꯊꯣꯡꯒꯥꯟ ꯃꯇꯦꯛ ꯌꯧꯔꯛꯑꯦ, ꯊꯣꯡꯒꯥꯟ ꯃꯄꯥ ꯌꯧꯔꯦ, ꯑꯃꯨꯛꯇꯪ ꯈꯥꯝꯃꯣ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯥꯏꯀꯜ ꯑꯗꯨ ꯈꯥꯝꯂꯝꯃꯤ꯫ ꯑꯗꯨꯗ ꯑꯍꯟ ꯑꯗꯨꯅ, ꯏꯕꯨꯡꯉꯣ ꯑꯩꯗꯤ ꯀꯨꯝꯊꯍꯧꯔꯒꯦ, ꯐꯔꯦ ꯐꯔꯦ ꯑꯕꯣꯛ ꯀꯨꯝꯊꯕꯤꯍꯧꯔꯣ ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯉꯥꯏꯍꯥꯛꯇꯪ ꯁꯥꯏꯀꯜ ꯑꯗꯨ ꯈꯥꯝꯂꯒ ꯑꯍꯟ ꯑꯗꯨ ꯀꯨꯝꯊꯩ꯫ ꯀꯨꯝꯊꯕꯒ ꯑꯉꯥꯡ ꯑꯗꯨꯅ ꯑꯍꯟ ꯑꯗꯨꯒꯤ ꯃꯥꯏꯔꯣꯝꯗ ꯌꯦꯡꯂꯒ ꯁꯛ ꯑꯗꯨꯗꯤ ꯑꯃꯨꯛꯇꯪ ꯌꯦꯡꯍꯧꯒꯦ ꯍꯥꯏꯅ ꯑꯣꯟꯊꯣꯛꯑ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯉꯁꯥꯏ ꯃꯥꯅ ꯂꯤꯔꯝꯕ ꯋꯥꯔꯤꯗꯣ ꯃꯃꯥꯏ ꯃꯃꯤꯠ ꯁꯤꯠ ꯅꯥꯟꯕ ꯑꯗꯨꯒꯨꯝꯕ ꯑꯍꯟ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯅ ꯂꯥꯎꯔꯒ ꯁꯥꯏꯀꯜ ꯑꯗꯨ ꯂꯪꯊꯣꯛꯑꯝꯃꯒ ꯆꯦꯜꯂꯤ꯫ ꯑꯣ ꯏꯃꯥ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯅ ꯀꯟꯅ ꯆꯦꯜꯂꯛꯏ ꯃꯌꯨꯝꯂꯣꯝꯗ ꯁꯥꯏꯀꯜ ꯂꯪꯊꯣꯛꯑꯒ꯫ ꯑꯗꯨ ꯂꯝꯕꯤ ꯃꯌꯨꯝ ꯌꯧꯔꯝꯗꯥꯏꯗ ꯅꯨꯄꯤ ꯑꯃꯈꯛꯁꯨ ꯃꯇꯥꯏꯗ ꯁꯥꯇꯤꯟ ꯇꯨꯞꯂꯒ ꯄꯔꯞ ꯆꯠꯂꯝꯃꯤ ꯌꯨꯝꯂꯣꯝꯗ꯫ ꯃꯥꯅ, ꯏꯅꯦ 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 ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ? ꯑꯩ ꯁꯤꯗ ꯑꯍꯟ ꯑꯃꯈꯛ ꯁꯨꯃꯥꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯃꯃꯥꯏ ꯃꯃꯤꯠ ꯁꯤꯠ ꯅꯥꯟꯕ ꯑꯃꯈꯛ ꯊꯦꯡꯅꯩ꯫ ꯑꯦ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯃꯐꯝꯗꯨꯗ ꯀꯩꯗꯧꯕ ꯆꯠꯂꯨꯔꯤꯕ? ꯃꯐꯝꯗꯨꯗꯤ ꯌꯥꯝ ꯇꯝꯅꯩ ꯍꯥꯏꯕꯅꯤꯅꯦ꯫ ꯑꯩꯁꯦ ꯏꯃꯥꯟꯅꯕꯅ ꯆꯥꯛ ꯀꯧꯕꯅꯤ, ꯑꯗꯨꯅ ꯊꯦꯡꯁꯨ ꯊꯦꯡꯅ ꯑꯩꯁꯦ ꯅꯣꯡꯃꯔꯛꯁꯦ ꯍꯜꯂꯛꯑꯕꯅꯤ, ꯃꯔꯨꯞ ꯑꯃꯗꯤ ꯌꯥꯝ ꯊꯨꯅ ꯁꯥꯏꯀꯜ ꯊꯧꯈ꯭ꯔꯦ, ꯑꯩꯗꯤ ꯁꯥꯏꯀꯜ ꯆꯦꯟ ꯇꯠꯍꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯇꯞꯅ ꯇꯞꯅ ꯂꯥꯛꯄꯗ ꯑꯍꯟ ꯑꯗꯨ ꯊꯦꯡꯅꯕꯅꯤ꯫ ꯏꯅꯦ ꯊꯦꯡꯅꯕ ꯌꯥꯝ ꯐꯔꯦ, ꯐꯔꯦ ꯐꯔꯦ ꯏꯕꯨꯡꯉꯣ ꯂꯥꯎ 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 ꯆꯠꯁꯤ ꯂꯥꯎ꯫ ꯃꯈꯣꯏ ꯑꯅꯤ ꯄꯔꯞ ꯂꯥꯛꯄ ꯃꯇꯝꯗ, ꯏꯅꯦ ꯍꯧꯖꯤꯛꯀꯤ ꯑꯍꯟꯗꯨꯕꯨ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯗꯨꯅ ꯇꯝꯅꯕ ꯍꯥꯏꯕꯁꯦ? ꯏꯅꯦ ꯑꯩꯒꯤ ꯊꯣꯡꯒꯥꯟꯁꯨ ꯌꯧꯁꯜꯂꯛꯑꯦ, ꯑꯩꯅ ꯇꯥꯕꯗꯗꯤ ꯃꯇꯝ ꯑꯃꯗ ꯃꯐꯝ ꯑꯁꯤꯗ ꯈꯨꯗꯣꯝꯕꯤ ꯃꯇꯦꯛꯀ ꯊꯦꯡꯅꯕꯁꯨ ꯌꯥꯎꯏ ꯍꯥꯏ, ꯃꯁꯤꯕꯨ ꯆꯨꯝꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯑꯣ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏꯁꯨ, ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯌꯦꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯈꯨꯗꯣꯝꯕꯤ ꯃꯇꯦꯛ ꯑꯗꯣ ꯑꯁꯤ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯃꯧ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯈꯨꯗꯣꯝꯕꯤ ꯑꯃ ꯎꯠꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯣ ꯇꯨ ꯈ꯭ꯌꯥꯎ ꯂꯥꯎꯔꯝꯃꯒ ꯃꯁꯥ ꯊꯛ ꯅꯤꯛꯇꯅ ꯂꯥꯎꯗꯨꯅ ꯌꯨꯝꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯣ ꯗꯣꯡ ꯂꯥꯎꯅ ꯍꯥꯡꯇꯣꯛꯂꯝꯃꯒ ꯒꯝ ꯂꯥꯎꯅ ꯊꯤꯡꯖꯤꯜꯂꯒ ꯃꯃꯥꯅ ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯦ ꯍꯥꯏꯔꯒ ꯃꯃꯥꯗ ꯍꯧꯕꯗꯩ ꯂꯣꯏꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯝꯃꯤ꯫ ꯃꯃꯥꯅ ꯏꯁ ꯏꯆꯥꯁꯤꯗꯤ ꯍꯥꯏꯔꯒ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯥꯟꯕ ꯑꯦꯄꯤꯁꯣꯗꯀꯤ ꯋꯥꯔꯤ ꯈꯨꯗꯣꯝꯕꯤ ꯃꯇꯦꯛ ꯍꯥꯏꯕ ꯋꯥꯔꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯊꯪꯒꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯕꯤꯔꯝꯃꯨ꯫ ꯊꯥꯒꯠꯆꯔꯤ꯫